ngasi yufong ki batongan tongan ba manipuri sifong sing dagi maruai bi ipaw sing myam na thamjigi ahan bada manipur da mitop kya lon laisilamle se minister yumthong khuding sang duna mitop thiba horagani myam ni mitop losilaga thamlamba yaroi lamdam sigi mising yamjadraba yelhomi kanjana bagi damak lenga sin athuba da yumthong khuding da sang duna lo kaina sanglakpa mitop sing khanok horagani haina se minister nongthomam berena phongdokre se minister secretary tengasi pangdok kiba pawgi mi phama mada se minister na makhatana hai state asig yelhomi kanana bagi dama lenga asina manipur population commission sembaga loinana yumthong khuding sangduna tawgodoriba survey asida lokai na haibadi ILP gi pass pai daba matik chaba se sang yauduna leramba sing foreigner act natragana ILP act ki matungina akan be action lorogani masigi matak kariguma miyamna asiguma lokai na sanglakpa mitop sing asibo ka awai man lauduna lehalam natragana lam yon thokpagi thabak toramlabasu makhoi mathaktasu action logani maramaduna miyamna asiguma lokhaina sanglakpa mitop sing asi thengna bathulabadi mari leinaba DC da pawpi duna makhoi gi pass pahelmena singba legals oiba mong lehanbiu masina trabadi missing yamjadrabai khoi gi yelhomi asi kanma ngamloidabagi phibam amada leire se minister na makha taraduna haiki sai lising kya gi mamang gi ningthau rol kaya na panduna madi ipai pu sing ngak tuna thamnam lamda masigi aseng busaktam nat satna bising manghandana ba ekhoi khudimak na khona minasi masigi saru am oina kanglon kaina sanglakpa mitop sing sangjapam pibigano sai sa kya gi mamang gi lairak laba leba sibu ngasigi mirol sina nomunomi gi kai thanana ba khona bagi mamitari leba sibu kanna ba khona ba mati aikhoi gi yelhumi kanjana ba khona bada lainga khaktana ngamde miyam gi su asubu mating sangi aikhoi gi yelhomi asi masing yamanati asigumba phiba masida atopa lebak singdigi yauna lokhaina mitop kya ka hena masing yamna sangsilaktuna aikhoi gi yelhomi asibu laksin khigadabagi phiba amada lakli Prime Minister Narendra Modi gi leba amagi theory sagaliba sigi makhada aikhoi gi yelhomi mangsilakliba asibusu haksina lobuga loinana Home Minister Amit Shah na Manipur digi yelhomi mutkhigadaure kanjasanu haina inner line permit system satna halakibani adoba aiko yelhomi masil gi marakta puksel sengnadabadigi mitop khandokpada saun awaba mayunari masigi khudam hoina Bangladesh dagi MD Anwar Hussein Sayyangki gamari apokpa lekhidraba MD Azmat Ali Kauba miyema khabai soida lerambadigi foreigner ek ki makhana makpu lamlai police ki team amana tha sigi tareta khabai soidigi phakat pamki ma matik saba se sang amata yauduna kumjai english singa samapan maudra digi manipur da lerakibani mak district transport officer Imphal East digi driving license amasu pairami driving license asigi khuthang na Imphal East DC digi Aadhaar card amasu paiduna driver oina Imphal Dimapur lambi da truck thauduna pose puthok pusin tawi haba khangmamki Magna Jiri Bamdigi Nupi Malauduna Leram Lavatung, Kaina Kibadigi, Bishnupur district Manungsana, Kainaudugi Nupi Amamuk Lauduna, Laminara Kibani. Magna Kainaugi Nupi Shigi Mingda, Kainaudulam Amasuleram Ki Habis Kamamki, Asukuina Lerak Lava Ashida, Kana Amatana, Kangda Bahabis Lenga Sigis Ikaini. Maki Asigumalam Damasita Atopaleva Kimi Kia Kundaduna Leram Gadagi Kanmada Yamna Nungan. State asida atopa lebak tigi yaung tungan state singdagi ILP pass paiduna sangkhraga makhoi bu thiba khangdaba yorakpadagi ngasidagi numit mari ni mangani gi mamangda police na drive sa taborki ngarang phawbuda asumna pass paidaba miyai satruka taraga humdoi phakat pangamki makhoi court ki ayab lawraga Dimapur phaw thindokre masigi mathakta Chuchampur district Myanmar gi pass paiduna sangnam miyoi nifuga mangarumsu phakat khiba leirabani asiguma kaya asina Manipur gi tunglam sat asi kadi oigadagi haibisi khanbada nungnang ma phawe heki lenga asigi oina su asumna kanglon kaina sanglakpa mitop sing kudak ta phaba ngamnana ba face recognition technology na singba mechanism kya sem saba losilakli miyam gi mating yauduna lenga asina paikhat pathabak thorom amata mai pakloi state asidagi drug maru phangno muthana bagi dama ngasi mak lenga asina paikhalakpa war on drug campaign amadi singilam sing apopi tharamba sing thingnana ba khongthang mai pakliba si miyam gi mating dagini maramaduna yelhomi kanana ba sangshilakpa khongthang sing su miyam na mateng pangbiu aikhoi gi yelhomi mutkiba yabagi akiba lerakba si khangduna lenga asina state population commission semna ba cabinet na warep lorakpani haina sumak makhatan phungdoki Pamisinga unaki badu the Works Minister Gobidas Kontauzam, CAFNPD Minister L. Susindro, Transport Minister Kasim Basum, Education Minister Thanauzam Basinta Kumar, Manipur Director General of Police P. Dongyel Susaryaki, Atopapamana,
Ziri Tipaimuk Road Asonana Miron Vikia Hospital Yoban Nangdana Mangpam Yaunare. Ziribam District ki Ziri Tipaimuk Road ki Nagyeta Kundari Bukul Singamadi Ziribam Digi Kilometer Kuntrarum Salagalaiba Boro Betra Subdivision ki Miamdi Lambi Esigi Pibam Pataban Adukimatic Awab Meunare. Ziri Tipaimuk Road Asida Miron Bisingi Amadi Anayik Asonana Singoinadi Hospital Yobangam Dana Punsi Mangpamoide. Maramaduna Lambi Esigi Nagyeta Kundariba Barak Circle ki Miam Manipulenga ki Minungsi Nauri. Borobekra subdivision ki Barak Circle Asid Kundariba Tuan Frup ki Miyosing Ayamana Anayik Yorkumatamda Ziribam Lom the Satlagadi Shibana Han Shiyai Haina He Buto in Lupa Marpo Pitolaga Barak to the Landuna Kasargi Puller Tulomda Oin Laying was Satnay Haina Tuan but Miyosing the Poxy is the Funduk Naraki. Maro in a Miron Bishing you in the Angang Poka the Vatamam Watling Idigi, he the Barak Lantolaga, Kashargi Hospitals in the admission, Tauduna, Lainabana Ayamani, Borabek subdivision Gimanungsanba, Zakurador, Bazaram Oihori, Ziribamdigi Subnatagi kilometer Kungini Padrum Tamuksalagalai, Yamna Lapusnataba, Barak Shakal Gimiam Giwakalundadi, Ziti Road ki Patraba Piva Machine Maramoidana, Ziribamga Yamna Lapnaba Mawong that Lahori. Layang na lambi asida mieng sangbi da maramna Barak Circle du Kundariba Ziribam District ki miyam dadi atopa state Assam ga yamna naknabagi wakhalon amada lehobutana tana lalon itik tawba phawa Assam lomna mieng thamawri lambi asida lenga na mieng sangbi rabadi mafam adugi miyam na atopa state lomda hena naknana laibigi muhta Ziribam lomda hena mieng thamnarakani lambi thong pataba sina maram oiraga aikoigi miyam hena Launa Hanabagi Masa Amasu Erakle Haina, Barak Circle Gimiam Poxy is the Piana Punduk Narakli. Say Sigizun Tada Sulambi Simzin Minaba Miam, Erang Hortuna Lambi Shida, Banyano Kungzang Kiamarum Sangsinduna Madila Nevesinda, Memorinum Papa Pishinduna Lambi Sigi Pibam Kangan Balek Rabani. Mashidus Natan Lambi Sim the Bulpakuror, Sama Taraka Marika Tokuna Lairabani Haina, Zeribam the Pangtopa go to Village 2.0 Gitorum Amadasu, Set Minister Pondoki Balek Rabani, Adoma Pulambi Simzin Bibadi, Lairadana, Hena Sativa Pibam Amo Erakpana, no Heta, Gari Amata Sapiadre, Lambi Masada Satpashindi, Lainangna, Kwang Yong Tumle, Lambi the Mirol Biamasu Masapo no Ziribam Hospital Pukatpada, Lambi the Shikibagi Taldok Singsulekre. Ngasidi Mahiroi Singsu Mahi Masing Tamaspada, Lamigi Pibam Ashina Apan Boy Haina, Kunjashina Pundong Narakli. Say Kagi Mamang the Gilambi Simzin Minaba Marila Nevesinda, Miam Natana Dunalakane Dubo, Ziri Tipaimuk Road Ashigi, Matangadi, Marila Naba Langaki Mio Singsu Shipawa, Mamitang Magasat Manare, Lambi Simzin Binaba, Lenga Sina Sel Kaitokle Hana Lakoki Sing Kadomda, Kaitokrabano, Miam with them Kanabalangani. Miam with them up of a tabak to be reckoning high big tasable Hiraduna, Borobek subdivision Sigi Manungsana, Barak Shakalda, Kundari sing electric pibam so documatic sang night the Bamaram Miam, Maru and my racing the zoo. Also, what a wabamadi Mayuk Naribani had a circular Sigi Miam Punduk Narakli. The Paim A Sigisu, Marueva, Lambia Masu, Bamui, listen Kuntrarungi, Lifeline or Zidi Tipaim Road Asida. Satlaga, Tuan Makungan Kamarum, Labitanatana, Police Station Yauna Manipulenga Kimarueva, Office Kayamarum Salivini, Lambi Ziribam District Manungsanba, Ziribam Digi Kilometer, Guntrarum Salagaleva, Lamtai Kuno, Borabekra Amadi, Perzol District Tuan Makungang Singimarueva Lambia Mani, Lambia Shida, Saktiman Gumba, Tata Gumbanatana Atopa Gariamata, Satpiadre. Nong Kajitang Tarak para Gariamata Sanadre, Mike Songi Mahima Singi Oina Amatang. Borobet Higher Secondary School Sumahiroi Kayamarum Kilometer Tarit Hena Kong Laktuna Maitam Hori, Madam Kagi Mamang the Simzin Bidana Lagna Ziribam the Yamna Nakraba Mapamasigi, Lambitongasi, Langak Napazana Miyangs and Biduna, Simzin Birabadi, Lambi the Ziribam Pow set for the Hena Nakshanava, Haibadu Oirakani. Make song in Miam Ziri Bambu, Cock Fulaga he told Atop State Hospitals in the laying was revisiting a sisu, Masagi Maram Hospital laying what Langaduna, Hen and Akshinaba Haibu Erakani, Lambia si Langana Mirai Bibugum Taurabdi, Make song in Miam the Hena, Laptop Nabama the Atop Steka, Hen and Akshina Kiba, Sinbo in a Toloposia, Henatuan to one of Muation the Pundok Naraki, Atopa Palmana, Kanglor Ngakta Plywood Factory, Sawmill, Toukhre.
Manipur lenga ki akan mi yathang ma ki matung ina forest department Manipur ki tuan mafam singda drive sathaduna kanglon kaina salai riba plywood factory amadi sawmill sing thingjin bawkre hauju forward Manipur gi oina kanglon kaina salai rama plywood factory amadi sawmill humdra hena thingjin khre makatana lepalaitana drive sataki gani haina forest department ki official amana phongdorakli official asina makatana hai license pairaga salai ba plywood factory amadi sawmill sing asisu sai khuding gi oina renew tawgadabani haiba kanglon lairibani loinana factory khudingmak lengakna sakhangba industrial estate singi manungda khatamak lingadabani haiba mangjongna kanglon semduna laikhrabani maram asina matam sana renew tawramdragadi license pairabasu madugi license amadi registration sing kakpa yauna factory sing adu thingjingani hauju phawgi oinadi factory sing asida lairiba machine sing asi phagatpagi thabak sathaba laitri adubu Manipur regulation of weight based industries rule 2020 gi matungina siguma kanglon gi wangmada salaiba factory gi machine sing phagatpagi hak leiba maramna makatana kanglon gi wangmada factory sing asi salairabadi machine sing phagatpagi thabak su satharagani hairi Manipur da hauji high power committee na ayaba piriba kanglon sumna salaiba plywood factory taraga truk amasum sawmill sama taraga humdoi leidi masigi manungna mapung fana thabak tawribasi factory yankai ga manga rong khatani hauji ki oinadi high power committee na sawmill saraiba gi nauna clearance pibus laitre maram bisina hauji hangliba factory sama taraga humdoi sidagi masing hengkat pasu yadaba lai haina pali Makasa tharakpo oina huyelan pawduge topa maruibi pawsing myamna thamjage jail da ani thajingkre amana bel pikre thasi taraga marigi numidang pung mapan ga minini phuga mangaram tarakpada oripo khaidem laikai gi mapam amada thokiba mi phu saibigi thawdo amada soklabasingi imungdagi ama oiriba soibam laikai ahongai leiraktagi kaithelakpam likhom mangang sai kungamari apopa ke basanta mangangna file torpo complaint report ki matungini impal ps on lokatpa case amaga mari leinana phagatpana ha ongi manungda ani jail thajingkre aduga amana bel pikre thawdo sigi mari leinana police na phaduna ngasi chief judicial magistrate impal west ki court puthoraki bana sing adudi oripo sorbon thinga laikai digi robert laithangmom sei kuntra apokpa laikhidraba el romet singjamai singa makha liwa lambi digi rohul atom sei kungani pan apokpa e sonamani amasum kwa kaithel moirang pure laikai ngana pi thong digi singsongbam khomdram sei kun go humdoi apok case ibobini police ke meke digi makhoi ahum numit mangani gi custody remand pibi na ba player toroki adumaina ma ko na robert laithangbam amasum rahul atom buna numit humni gi police custody remand piraga singsombam khomdram buna bel piki hena su paus na phungdorakli makasa tarak poina to papawna pamdab thangdok thoklabadi laingakna teksak pugadabani STDCM Manipur gi yellow furup oiriba mitai maitai Indian constitution gi schedule track lista yawanduna masa gi yellow saktam ngaksanabagi constitution gi oiba ngaklo piu haina sangshilali ba khongjangi makha tarak padanga sisu schedule tribe demand committee Manipur na sinduna sagolban sayang kurau mokhongda kurau mokhong United Club amadi maira paibi puna kusamnaduna hokat mi phamphangkre demand asibu takshilladuna pangtokibu hokat mi phamasida ASTDCM gi youth wing gi convener namairakpam edition na phongdokibada sangshilagi ba khongjang sida miyam gi marak gi karigumba pamdaba thodok tholakpa yawragadi legang teksak pugadabani ASTDCM na puba ngamloi haki legang asiguma pamdaba thawdo amadi ka henwa thawdok thoktringai da taliba demand asi maram sai haibadu khantapiraga lokhatpam thokpa thabak lokhatpiu haki loinana August 13 tagi tuan mafam singda club maira paibi amasum atai lup singa kusamnaraga leptana wokat mifam satharakli tha sigi taraga humdoi de miyam gi worep ama lauduna MLA minister MP na singbagi yumda thomjalaga memorandum pisinduna mute singi commitment ama miyam da piraknawa hotnanaba lepnaki wakat mi pham su leptana pangthokani amadi lekai gi oina numidangi matamna su maira gi khongsa satnaba su sem sare masigi mathakta miyam gi khudong sabu yenglaga khongjang kaya su sangshina na hotnaragani haina su phongdokhi ngasigi wakat mi pham madur ASTDCM gi wangang loi el Ramesh convener general secretary ke Pugendra Zet amasum working president el Lokendra su wangang kiadi makasa tarak poina to papawna youth legalization nupi samas amasum kadaga kusamnaduna mafam ahumda wakat mi pham phamkre zaribamda lupa lak nipalong yungang biar mangankre mamang thagi kunna phamkiba Manipur lainga ki cabinet mi phamna yu sungba amasum yonbegi mayokta lairakhiba athingbadagi akaknaba mafam kharadani haiduna
ꯂꯥꯎꯊꯣꯛꯅꯕꯒꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤ ꯁꯃꯥꯖ ꯑꯃꯁꯨꯡ ꯀꯥꯗꯥꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯍꯨꯝꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯝꯗ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯒꯠꯈꯤꯕ ꯂꯨꯄꯥ ꯂꯥꯛ 9 ꯌꯨꯉꯥꯡ ꯕꯤꯌꯔ ꯑꯃꯁꯨꯡ ꯌꯨꯉꯧꯁꯤꯡ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯦꯛꯁꯥꯏꯖꯅ ꯀꯥꯗꯥ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯥꯗꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯨꯝꯂꯧꯗ ꯑꯣꯜ ꯐꯨꯝꯂꯧ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯩꯉꯥꯛꯅ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯋꯥꯔꯦꯞ ꯍꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯣꯜ ꯐꯨꯝꯂꯧ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯗ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯑꯊꯤꯡꯕ ꯃꯐꯝ ꯈꯔꯗꯒꯤ ꯀꯣꯝꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯌꯨ ꯌꯣꯟꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯐꯨꯝꯂꯧ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯌꯨ ꯌꯣꯟꯗꯅꯕ ꯍꯥꯏꯔꯨꯕꯗ ꯅꯋꯥ ꯂꯧꯗꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯃꯛ ꯅꯝꯕꯣꯜ ꯈꯥ ꯖꯤꯔꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖ ꯏꯔꯩꯄꯥꯛ ꯏꯅꯥꯠ ꯆꯅꯨꯔꯥ ꯂꯣꯏꯅ ꯁꯤꯂꯣꯜꯁ ꯑꯄꯨꯟꯕ ꯂꯨꯞ ꯏꯁꯜ ꯅꯝꯕꯣꯜ ꯕ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯀꯥꯗꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ ꯍꯥꯏꯔꯤ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯦꯝꯕꯔ ꯑꯕꯨꯖꯝ ꯏꯕꯦꯝ ꯄꯤꯁꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨ ꯁꯨꯡꯕ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯌꯨ ꯉꯥꯎꯕ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯊꯤꯡꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤꯕꯅ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕ ꯑꯃꯠꯇ ꯊꯤꯡꯕ ꯉꯝꯂꯔꯣই ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯈꯤ ꯀꯛꯋꯥ ꯂꯩꯁ꯭ꯔꯝ ꯁꯦꯂꯨꯡꯕ ꯂꯩꯀꯥꯏꯗꯅ ꯀꯛꯋꯥ ꯁꯦꯂꯨꯡꯕ ꯂꯩꯀꯥꯏ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯨꯄꯤ ꯁꯃꯥꯖ ꯑꯃꯁꯨꯡ ꯀꯥꯗꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯌꯨ ꯂꯤꯒꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯀꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯁꯥꯝꯒꯤ ꯃꯅꯨꯡ ꯆꯟꯕ ꯗꯤꯕ꯭ꯔꯨꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯉꯁꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯗꯨꯗꯤ ꯃꯣꯔꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯑꯣ.ꯁꯤ. ꯕꯤꯖꯣꯏ ꯗꯩꯃꯥꯔꯤ ꯑꯃꯁꯨꯡ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯁ.ꯑꯥꯏ. ꯗꯕꯦꯟ ꯗꯠꯇꯥꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯑꯦ.ꯑꯦꯁ.ꯄꯤ. ꯕꯤꯇꯨꯜ ꯆꯦꯊꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤ ꯆꯠꯊꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯁꯁꯄꯦꯟꯁꯟꯗ ꯂꯩꯒꯅꯤ ꯃꯤꯆꯝ ꯐꯨꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯆꯦꯟꯅꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯑꯗꯨꯕꯨ ꯂꯣꯀꯦꯜ ꯀꯣꯔꯠ ꯑꯃꯅ ꯃꯈꯣꯏ ꯑꯅꯤ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯊꯥ ꯑꯁꯤꯒꯤ 3ꯇ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯀꯣꯏꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯈꯔ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯐꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯁꯤꯕꯁꯥꯒꯔꯗꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏꯅ ꯌꯥꯎꯈꯤꯕ ꯒ꯭ꯌꯥꯟꯗꯤꯞ ꯕꯣꯔꯒꯣꯍꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯣꯔꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯁꯦꯛꯁꯨꯋꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯆꯩꯅ ꯐꯨꯈꯤ ꯃꯈꯣꯏ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤꯡ ꯎꯠꯂꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯄꯨꯡ ꯈꯔ ꯑꯣꯠ ꯅꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯐꯨꯕꯗꯒꯤ ꯅꯍꯥ ꯑꯃ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯌꯣꯠ ꯑꯃꯗꯤ ꯆꯩ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯨ ꯉꯁꯤ ꯑꯌꯨꯛ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯜꯂꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯁ꯭ꯋꯦꯇꯥ ꯆꯍꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯜꯂꯤꯗ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯠꯄꯨ ꯈꯔꯒ ꯕꯖꯔꯪ ꯗꯜꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯁꯂꯤꯝ ꯈꯔꯅ ꯌꯣꯠ ꯑꯃꯗꯤ ꯆꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯇꯦꯁ ꯑꯃꯁꯨꯡ ꯃꯥꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯇꯦꯁ ꯃꯁꯥꯒꯤ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯉꯁꯤ ꯑꯌꯨꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯅꯝꯂꯒ ꯅꯨꯄꯥ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ
Sarhazare village ki Rosan Opriti kau misa ama masa khangdaba mi kharana Nongmei singdul da masagi dukan gi kidnap Toukhre hari maraksida Rosan Opriti bu kidnap tawkiba thawong se akan mamona kandem tawi haina All Manipur Gorkha Students Unions AMGSU gi serol aman hari Rosan Opriti si All Manipur Gorkha Student Unions Sarhazare unity ki president ma asi Sanatan Sanskrit Vidyalaya Sarhazare gi ozane masum Nabin Gorkha Youth Club Sarhazare gi treasurer ni Maraksida All Manipur Gorkha Student Unions ki presidents LB adhikari na pawmising da phungdokibada majakhangdaba khulai paiba mising adu kangpokpi maikairom digi angobu masugi karama talaki majakhangdaba sing aduna AMGSU Sarhazare unit ki presidents Rosan Opriti bu kidnap tawraba matung Imphal maikairom da saki thawdo adu Rosan Opriti na mamanaba amaga punna laiminari ngai da thokibani mamanaba duna Rosan Opriti bu kanana bona ki adu bu kidnap sing aduna Nongmei round khra kaptuna Rosan bu namduna pura sakhi thawdo adu bu yaning da ba phongdoktuna Sarhazare bazar masing yamnaba miyam thulaktuna Erang hokki amasu national highway ani khudak thingjinki adubu AMGSU gi president LB adhikari na lusingu mahiroi lup asigi lusingu singna kangpoku police ki matenga loinana khosaunaraba miyam gi puning phatakhi thawdo asiga mari reina khudak national highway da lambi thingjinba sina marali jadraba lambi satliba mi singda khamting awaba mayuk na hangadaba maramna khanghaudana blockade tawasi sawgati haina LB adhikari na phungduki majakhangdaba singna phaduna pukhraba Rosan Opriti pungkun gi mari gi manungda asoi angam yauduna thadoraktrabadi kari karamba khongjang sangsingani haibadu mahairoi lubasina lepagani maraksida state government amsu mari lenaba authority na Rosan Opriti Pangnaba TBO masumakpo asoi angam yauduna rescue tawbiyo haiki amaromdana claim taroktrabdi haksang dispose tawragani tha sigi taraga humdoi ayuk pung taruka minute kulom tabara North Sigi Sulap area dagi phangkiba Nupa gi haksang du hayang phau gi manung imung manung claim tawradrabadi ain gi matungina dispose tawragani hairi Imphal Police Station gi officer in charge thadorakwa serolamanai asi baksang adu kusungawi mai koidanai Samuraga teli amadi fit manga inchi tarelom wangi Kamla masugi hapen ama seli amuba masugi t-shirt ama lili amasum amuba masugi jean jacket ama lili Imphal PS na UD case ama lokot pagaloina na asibaksang masa khangdok na ba rims ki mokta thamli asibaksang ase hayang phau gi manungda imung manungna claim tawradrabadi ain gi matung ina dispose tawragani haidi Makasa tharakpo ina naharol gi thawdang poksi dige to papau khrana Odisha da contractual establishing yang kagatre regularize tanava warep lokre contractual recruitment system muthatle CM Patanaik se minister Nabin Patanaik na lusingba Odisha government na ngarang thang sunumita amukta state atu da leideba government ki contractual employee lising yang kagatre regularize tanu warep lokre loina state atu da matam supagi oina government ki recruitment da contractual system si muthatle haina se minister na lauthokre Chief Minister Navin Patanaik na phungdokibada state adugi government ki recruitment da hana leramba contractual system asi matam supagi oina muthanaba haukiba thangjanumita state cabinet mifumna warep lokibani loinana warep adu ngasi formal oina lauthokibani leba asigi state ayamana regular recruitments pangthoktabana contractual recruitment system asi adumak makhatana sathabiyu Odisha gi oina di contractual recruitment gi ira asi loire State adura leiriba contractual staff lising yang kagatre regularize tawbasida state ki oina sahida lupa crore lising amaga sahumrom expenditure oigani adubo Diwali gi khudol oina staff sing aduda pibani cabinet na nauna lokhibu warep asina regularize tawgadoribe employee sing ase ayamana school mass education home health amasum family welfare department na ayamani Odisha da hauji ki oina permanent government employee asi lakh 3.8 lai English nga niga taraga humdoi state government na Odisha group CN group D post contractual employments rule thok tuna state adugi lairiba vacancy posting mention na ba normal government employee amagumna recruit toki adubo permanent government employee ga manada ba mongna contractual employments oina appoint tawraba singado haukibe sahi taruki matamasi regularize tawdana consolidated salary oina phangdana lakhibani Makoigi DM sum house rents allowance na singbadi amata pidi adubu sai khudingi makoigi paid sada tara henkana piraga lakhibani sai taruki contractual service ki matam loirabam tungda regularize toki
Adumapu makoising adu satisfactory is completion of 6 years of contractual service on laki. Contractual employment gi term ends condition sing asidi government ki thousand lebana contractual employee kaya ama luhong loba matung amadi masal leraba matungda tokna ba kaya yaukre machine maram moiraga Navin Patanait's government na Diwali ki khudoloni state adu gi contractual employee lising yang kaigatret one time on regularize tawna ba madi matam supigi oina contractual requirements asi muthana ba warep lauki bane hadi makasa tharak poina to ba pawm state sida sangshilagdi ba migrant sing khandokna ba NRC implement tawna ba singa masung tamgi lup kya na demand tawa honarakli no makang nun ising isagum yum thangna lebak sing haibdi Myanmar Bangladesh amasum Nepal gi lepalaituna sangshilagli ba miancha sing asi ningthina sek tawna bagi damakta Manipur state asida su National Register of Citizenship NRC sathanaba yamna darkar oire haiduna ikui kuidana satra sangstan amasum tribal group taragama pana Prime Minister memorandum pisinkhre Manipur inner line permit sanhanduna mitop miancha sing khandokna ba pakhaliba khongthang asigi mathakta NRC implement tawnabagi anawba khongthang oina dabi taropli bisi yelhomi oina lamdam asida maihau role gi khudaminari ba furup singna yumthangna ba lebak gi lakpa mitop singna namduna laisin khraba anawba khul gi maming sing thonjinduna khunda silakpadi gi nungnang puknarakpadagi ni haina tuan furup sing leader singna makhoi gi mot phungdorakhi English ngani ga taraka mapan Assam state ki oina NRC campaign tawkhibadagi tuan ba North Eastern state sing su NRC implement tawna ba demand tawtuna lakli Assam gi NRC si undocumented migrants sing Assam state gi Indian citizenship oibadagi kakthakina ba semkhibani aduga Assam gi citizens oigi hairabadi applicant sing na makogi mapa mapu sing adu state asida English sing mo samapan humdraga matugi March kunga marigi ehing nonggai mamangdagi Bangladesh war haukraba matungda sanglakpra haibadu proof tawgadabani haidi of the record state ki home department gi senior official gi source aman hai Manipur state ki oina di housing power NRC implement tawbagi plan laitri aduga Assam gi NRC si tongan makalamani aduga state ki awang mathakta natragana political level da discussion tawduna NRC state asida implement tawbadu oithokpa yaba lai haiki Amaramda Manipur laidiba ruling BJP yauna national amasum regional political parties su Manipur state su NRC sana haningmi apamba motsing phongdoknarakli adubu karma matamda state government na implement tawgadabano haibadu khangmangamdri Manipur gi oina maitei amasum naga furup singnadi NRC asi yamna thuna implement tawba tangai fadi haina lawi yumthangnariba Myanmar political crisis leibana Mamang sahidagi hona ruling juntana miyo kya hatkre kayana phajinduna thamli masina maram oiraga refugee kya state asida ising isagum jangsilak leptri Manipur amasu Myanmar ga lonaba kilometer sahunga maudraga nipan gi sarwasi lansindun state asida jangsilak liba refugee ayamba sin kuki tribe ki miyo ngaktani refugee si Manipur khundare ba kuki community sing the ethnics ability sing share tawminai Masidanatana sing amasum tamgi district sing the Nepal gi Nepali amasum Bangladesh gi Muslim kya khundaduna laiba community sing na ethnics ability share tawduna changsilakpana khundasin ba leptri tongan ba community leaders singi matungina mehaurul gi khundaraglaba kuki community sing asi mitopni haiba lawbanati adubu Myanmar gi nauna narul da changsinduna khundasilakpana indigenous people sing the asauba burden piri Nauna sangsilakliba kuki sing asida hanadagi khundariba kuki sing na darkar roiba document sing haibadi Aadhaar card na singba phangali hiramasiga mari leindana kuki khradi police na phaduna court case athaduna leiribani Myanmar gi state asida sangsilakliba sing kuki sing asida darkar roiba document sing phanglaba matung state asida mehaurol gi khundaraglaba topa tribal community sing da phangliba khudong saba sing sab manana phangwa yauri Masidanatana Myanmar gi sangsilakwa sin kuki sing asina singilam sing kokthokuna environments kokthokuna mari zoom cultivation sing masathari nauna phangbo report ki matungina Myanmar gi sangsilakwa sin kuki singna forest sing kokthokuna natural vegetations flora and fauna singba mangta khali Myanmar gi sangsilakhiba migrants in Indo-Myanmar gi biodiversity hotspot sing mangta kanbadanatana poppy thadun state asidasu drug sung bahore Myanmar gi sangsilakpa migrants in North East state sing maru oina Myanmar ga border puliba Mizoram dadi Myanmar refugees sing register tawba hokre haina su paus na makatana phongdorakli atopa pawmana
Modi government any reason the insurgency control tokibadagi law and order gi phibam phagale rasna Prime Minister Narendra Modi gi government asina North East region insurgency mapung phana control tokibadagi region asida law and order gi phibam asi singthaninge oiba mongda phagale haina Union Defense Minister Rasnath Guwahati the numit nini supna pangdokiba di conclave 2022 gi interaction session na phongtokre Asomia Pratidin amasum Pratidin's time anina pun sinduna pangtokiba conclave adugi interactive session aduda Union Defense Minister Rasnath makhatana haikibada reason asina housing insurgency si mapung phana control tawre reason asida law and order gi phibam asi zamal sama phare haibamak natrabasu singthane oiba mongda fagalakli mamangi matamna North East region asi chako thorang yawn hiram kyana tuan inthoklaga thamli masile bas gi oina aphabanati aduba haujik lairiba Prime Minister Narendra Modi ni lusingba government asina North East region asi hiram kudimakta development purakna bohonari Atal Bihari Vajpayee na lusingba NDA government lairinge matamda North East region asi mapung phana sakhonabagi damakta tongana donor ministry ani semlamkibani haikhenasu pausna makhatana phongdorakli Makasa Tarakponi Steel Express the Getopa Marueva Paukra Mam Namutamzake Ningol Sakobugi Sem Saba Honare Kaitel Sing the Misin Behenigale Sayamagi Manunda Mama Mapa Mabung Mapamadi Masi Masal Sing the Nongmatada Amatoina Harautayamagi Kwaidigi Sawa Kumema Oidiva Hianga Nini Parman Mita Pangtopa Ningol Sakobugi the Maxim Saba Honare Manipurgi Tuan Makaitel Sing Misin Mixang Hengakre Maruena Koramal Kaithilgi Piyon Pamsing Dukan Sing the Mi Krik in a Bahorakle Ningol Sako Bahibesi Nongda Laden Pakamagi Hakta Piba Sako Bohaina Satnaramadagi Sandrakriti Maharaj ki Haktagi Ningol Sako Boyna on Toktuna Ngasi Pawa Liklam Kaidana Satari Ningol Sako Hibukume Singasi Mite Kaktagi Wedre Manipur Kundari Kanglup Kudimakna Saruk Yab Lining Lisika Mari Lenedaba Kumeyama Odi Sayamagi Manungda Amuktang Lakwa Ningol Singna Mapam Lamda Mabung Mapasinga Matelikoi CM Duna Harautiamna Saminaba Haibashina Tauramasigi Mapung Sakta Moidi Ngalinge Matamnadi Ningol Singda Numit Asiga Mari Lena Asama Kudol Pot Pibas Narame Adubunga Sidi Kudol Pot Pibida Hidana Rakpasina Sieng Labakume Sigi Masa Tian Magum Tukli Maduna Maram Oregang Sidi Kume Si Lakpada Akiwa Punabas Yorakle Masi Masal Singda Kudol Pot Piba Haibisida Akak Nabasang Laitabana Asiguma Pibam Ama Yorakani Asiguma Kahema Kudol Pot Pibi Satnabisi Kume Asidigi Lautopangam Lavadi Hena Masak Tokpamadi Nungsi Mari Session Hanba Kumayama Webangam Haiba Wapum Cap Fondo Nabasuladi Ningol Sakobo Haibisi Lining Laishun Kianaba Laitana Pangto Patorum Amani Hana Launari Manipur Ladiba Asoba Lupkayana Su community Kuding Makiningol Sing Sakobi Torum Pangtopagi Pazaraba Amasulakli Piklingaidagi Imungamada Laminaratuna Samin Takminaduna Awa Nungai Kaya Saruk Yaminaduna Sauralaga Ningol Oibishina Maikai Pangna Onkiba Adugi Amukta Samin Takminabigi Ningol Skobo Toramasi Yamna Belu Eva Toramni Ngasidi Ningol Skobugi Nungai Festivalasi Dakina the Hidanavigi Monkia Lakpana Ahomakara Laklagasu Ningol Skobugi Belu Dudi Mangdana Lady Hena Paushna Makatana Fondorakli Makasa tarak point na to papam na Guwahati the ATM fraud case the CNA when have mga Assam police na for pangamkre. Tuan bi ATM fraud kamari lena na case asi the CNA ba mga Assam police na for kibaga loina na miyoy sing asigi ATM card kumpugo ni pan su recover ta bagamkre makoy digi police na gari mari su lokal hari. Assam police ki pawgi matungina miyoy sing asina namthak tawduna atopa miyoy singi ATM card sing semdok simjin tawraga paisa loktu pagi thabak sa tharam bani hari. Guwahati City Police ki Deputy Commissioner Sudhakar Singhana Phongdo Kibagi Matungina Satliba October Thasigi Mariama Sumangada Assam Police ni ATM Khadrak Tauduna Sielak Thuklamba Mari Lainana Tuan me case ani register toki Madugi Makatara Kola Satakibi investigation gi Matungina criminal mangada fort kibani ATM card atopa miyoy na lan sisina kibagi awaba mayok na raba Devendra Kalita Koba victim anina police na tangalakiba aiba complaint matungina kanaguma sakangdaba mi krana ATM gi pasa kaithokpagi matang na makoy gi mateng pangbigi haiduna makoy masagi ATM sing ado hongdo hongjin tawraga loan na pasa lautokibani makoy na masagi yum joroklaba matung na makoy gi bank account sing dagi lupa lising humfugani pa na masulpa lak 1.10 lautokre haiba khanglakpani haina phongdur ai haina police ki deputy commissioner sina podamki
Loisilakpo na to papaw mana lambi ge pothole menshindabagi mayukta ising thumba highway da phamduna protest tokre. Bihar gi Samstipura district manungsana Mahiyuddin Nagar market manakta leba Bihar gi khunjasina Hajipur Basawara National Highway 122 gi phibam phachilaktabadigi pothole kaya marum leibana miyamna khudong sahandriba adu atubu matamna legangna semjin biu haiba demand tawduna ngase ayu ising thumlaba lambi aduda tholaktuna laikhom lainang marakta protest tawkhre hadi National Highway 122 sida laidiba pothole sing mentionaba legangna tender process hanana loikhrabni pothole sing adu mention ba masum lambi gi phibam mention ba hagat hanabagi thaba adu matam ga gi mamang gi haukrabsu sai lengdaba phibam amada laidi lengdaba phibam amada mangam sandana laibadigi khunja sing aduna khosawnana tholaktuna lambi mayai da phamjinduna protest tawbani hadi hauji koinadi miyam paw se matang se lusinjarage masum miyam pun anoba update ngaminasi